online manipur YouTube channel swing bir ba mayam pum nang po muka na taram nuk sari han badayam na maru iba pawa ma update thamjage Meikappi Khuman dege nupi yaude party to the proof lay ex toy sing adu hotel gi room ama degi fabani restaurant lay riba aikoi ga mari leina de full video yeng laga mayam na sukhangani thokliba thautok asi personal attack ni haina lawjai aikoi nipan belated birthday tawbada ai khaktagi photo video thagat pasina maram oiraga miyoiba amagi dignity manghan ba personal life manghan baga mari leina ba logi matung inna kanagumba loop group amataga mari leina handana video thagat liba miyoy adu individual oina kari tawba yabage thigatchagani goodwill de thokiba thaudokni example oina restaurant leibagi mongdu khangnaba hotel atai gi ming season nabani atamna hotel atai sing su asumna tawi hai jabana chade thank you yai pare aduga mathangi update sichu Meikappi Khuman degini laika taraba ise hinglubage karika nagani palem ima nangbu lamdam kaide leibage nasasu natung injeraki ima haina Meikappi Khuman na phungdokpiri aduga mathangi update asna Myanmar lanmi ga Lalhoubasingi mafam ayambadu khuthoknari Khampat Yaona mafam mari Lalhoubasingi Khutta Takhre haukiba kumja 2021 da matam adu gi democracy lenga pu military power na kutoduna supai paisil lega lenga giba Myanmar military lenga ki mayok the pro democracy forcing kusam na tongan ba ethnic underground organization sing mamang takta military lenga ki mayok the phongna lancha thakraba su mamang thagi kuntari tagi Lalhoubasingi punsin aduna operation 1027 tharakibadagi leibak asigi mafam ayambada nakal anigi marakta kanba lan sukna rakibaga iroina na Khampat Yaona mafam mari Lalhoubasingi Khutta Takhre Myanmar gilan mi gilengak sing na rakiba tongan ba Lalhoubasingi na satharakiba kanba etek ngasi tha ama mapung pharaba matung phawbada Myanmar lengak na mamangda amukta thokidriba mongda Lalhoubasingi dagi khwaidagi sauna sing mayuknari Myanmar lengak ki mayukta lan satharakliba Myanmar National Democratic Alliance Rakhine State ki Township khudum chansin bangam khre masi khaktana tana Brown Alliance te yauriba Lalhoubasingi leibak asigi sangang amsung mandale yusilakre Brotherhood Alliance asida Myanmar ki khwaidagi mapangan kalaba Lalhouba ama oiriba Kachin Independent Army KIA yauna National Unit Government NUG gi makhada People's Defence Force PDF amadi Karenni Nationalist Defence Force na singbasu mateng pangsilim Myanmar ki Chin State Chin National Front CNF ki khulai paiba khutpu oiriba Chin National Army CM na leibak asigi falam amasung tedim leiba Myanmar lanmi gi leifam singda target tawrokpada natana India ga angan tainaba ngamkhai paringda leiriba falam township ki rekhoda town mapung phana khudum chansin kre hairiba thabuk asi Lalhoubasingi asina thasi gi tra humdoida mai pakna pangthokiba aduga masigi matung haukiba irai numitana Lalhoubasingi na matupi township ki lalonpi township makoi gi khubam nungda thamkhre aduga thasi gi ahuba sayulda KIA APDF amasung singi Lalhoubasingi na numit kayani sumna Myanmar lanmi gi akanba mongda khuthoknarba matungda leibak asigi sagang region Khampat amasung Kolin town busu lausinduna makhoina control tawrakrabani haujuk phawada mamang thagi kuntare tagi Myanmar gi tongan leibak asigi mayokta leiba Lalhoubasingi na satharakiba kanba landa singi manungda leibak asigi lanmi gi awang thangba San State ta leiriba town mari amasung junta military gi leifam chani kunmari khudum chanba ngamkhre haina claim toroklibani Lalhoubasingi na Myanmar laima ki makhutta gi Myanmar amasung China gi marakta lalon iti ki khwaidagi maru iba lambi singi strategic center khara phawbo munduna lawraga makhoina control tawkhrabani aduga mathangi update asna Surachanpur gi Swangkwang khulda popi pambi sing tharamle waron drugs campaign haudoki chief minister and Biren social media da phangdor pu wafam amada Surachanpur district ki khangalab mafam manga penlen mongken taiseng jongmorken Dumlian amasung Swangkwang hairiba mafam sing state force amasung air yauna forest official sing sa thakiba joint operation amada mafam manga asiki manungda mari da nahonuna popi pambi sing tharamba gi kudam sing phangkidraba sung Swangkwang hairiba mafam asida di ekar amarom gi area da ANOUBA popi pambi sing tharamba thengnaba da gi yantha tuna mangan kre hairi video sing bibagi damakta mayam pumnung po mukha na thakachari ANOUBA update ki damakta online manipur YouTube channel asubun subscribe to thank you